ꯀꯩ ꯍꯥꯏꯅꯤꯡꯉꯦ ꯍꯥꯏꯕ ꯄꯦꯟꯗꯕꯗꯣ ꯍꯥꯏꯕ ꯑꯩꯒꯤꯗꯤ ꯄꯄꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤ ꯑꯩꯗꯤ ꯄꯄꯥ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯗꯤ ꯄꯄꯥꯗ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉ ꯂꯩ ꯃꯥꯅ ꯍꯦꯛ ꯂꯥꯛꯄꯗ ꯑꯩꯅ ꯂꯥꯊꯤ ꯆꯠꯄ ꯍꯜꯂꯛꯄꯒ ꯑꯁꯤꯒꯤ ꯗꯣꯂꯥꯟ ꯃꯊꯛꯁꯤꯗ ꯀꯩꯅꯣ ꯄꯨꯟꯒꯅꯤꯅ ꯂꯩ ꯑꯩꯒ ꯅꯣꯡꯃꯁꯨ ꯇꯨꯃꯤꯟꯅ ꯍꯧꯗꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯄꯄꯥꯗꯣ ꯑꯩꯅ ꯄꯥꯔꯤ ꯃꯃꯨꯡꯕꯥꯡꯅ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯉꯁꯤ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯕꯗꯤ ꯍꯧꯖꯤꯛ ꯀꯪꯂꯩꯄꯥꯛꯇ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯁꯨꯁꯨꯝ ꯈꯪꯉꯤꯕꯗꯨꯅꯤ ꯑꯩꯅ ꯉꯁꯤ ꯊꯝꯅꯦꯜ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃ ꯃꯃꯥꯡꯗ ꯊꯝꯖꯔꯤꯕꯁꯤꯁꯨ ꯑꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯈꯨꯡꯒꯪ ꯈꯨꯗꯤꯡꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯅ ꯊꯜꯂꯦ ꯑꯁꯨꯃꯥꯏꯅ ꯑꯉꯥꯡꯁꯤꯅ ꯀꯞꯄꯤꯕ ꯈꯨꯀꯞꯁꯦ ꯎꯕꯗ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯑꯗꯩꯗꯤ ꯐꯦꯃꯤꯂꯤ ꯑꯁꯨꯃꯥꯏꯅ ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ ꯌꯨꯝꯗꯨꯒꯤ ꯃꯕꯨꯡ ꯑꯣꯏꯔꯤꯕ ꯃꯧꯄꯥ ꯑꯣꯏꯔꯤꯕ ꯑꯗꯨꯗꯒꯤꯗꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯁꯨꯃꯥꯏꯅ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯀꯪꯂꯩꯄꯥꯛꯁꯤꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯌꯥꯝꯒꯤ ꯈꯟꯅ ꯊꯋꯥꯏ ꯀꯠꯊꯣꯛꯈ꯭ꯔꯕ ꯑꯊꯧꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯃꯅ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯎꯠꯂꯤꯕ ꯑꯉꯥꯡꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯕ ꯑꯗꯨ ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯃꯆꯦꯠ ꯑꯃ ꯍꯥꯞꯀꯦ ꯇꯧꯕ ꯑꯗꯨ ꯍꯥꯞꯄꯛꯇꯔꯦ ꯑꯗꯨꯒ ꯑꯉꯥꯡꯗꯨꯅ ꯍꯥꯏꯕꯁꯦ ꯑꯁꯨꯃꯥꯏꯅ ꯂꯥꯟꯁꯤꯗꯤ ꯂꯣꯏꯈ꯭ꯔꯅꯤ ꯑꯗꯣ ꯃꯥꯅ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯗꯨꯒꯤ ꯃꯥꯒꯤ ꯒꯥꯔꯖꯤꯌꯟ ꯄꯥꯕꯨꯡ ꯑꯣꯏꯔꯤꯕꯗꯨ ꯂꯩꯈꯤꯗꯕ ꯃꯐꯝꯗꯨꯗꯤ ꯐꯌꯦꯡꯗꯅꯤ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯎꯔꯝꯒꯗ꯭ꯔꯥ ꯈꯜꯂꯤ ꯎꯔꯝꯗꯕ ꯇꯥꯔꯒꯅ ꯀꯔꯤꯒꯨꯝꯕ ꯀꯃꯦꯟ ꯇꯧꯕꯗꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯩ ꯍꯥꯞꯆꯔꯛꯀꯦ ꯐꯌꯦꯡꯗ ꯑꯩꯈꯣꯏꯒꯤ ꯇꯧꯔꯤꯕ ꯏꯔꯥꯡꯗꯨꯒ ꯈꯨꯟ ꯉꯥꯛꯄ ꯆꯠꯄꯗ ꯐꯌꯦꯡꯗ ꯁꯣꯛꯂꯛꯄꯗꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯥꯏꯀꯠꯅꯔꯒ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯕꯗ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒꯨꯝꯕ ꯑꯊꯧꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯣ ꯍꯟꯗꯛ ꯂꯨꯍꯣꯡꯗꯣꯔꯤꯕꯅꯤ ꯍꯥꯏꯅ ꯁꯨꯝ ꯍꯥꯏ ꯃꯥꯒꯤ ꯄꯥꯎꯗꯨꯒ ꯚꯤꯗꯤꯑꯣꯗꯨꯒ ꯌꯦꯡꯕꯗꯁꯨ ꯑꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝꯅ ꯂꯩꯌꯦꯕ ꯑꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯤꯅ ꯊꯜꯂꯕꯅꯤ ꯍꯧꯖꯤꯛ ꯀꯪꯂꯩꯄꯥꯛꯇ ꯑꯗꯣ ꯑꯩꯅ ꯄꯥꯎ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯒ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯕꯤꯔꯦꯟꯒꯤ ꯃꯐꯝꯗ ꯑꯩꯅ ꯊꯝꯖꯒꯗꯕ ꯋꯥꯐꯝꯗꯤ ꯍꯧꯖꯤꯛ ꯀꯪꯂꯩꯄꯥꯛꯁꯤꯒ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯃꯇꯝꯁꯤꯒ ꯄꯥꯕꯨꯡꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯪꯂꯩꯄꯥꯛꯁꯤꯒ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯪꯂꯩꯄꯥꯛꯁꯦ ꯑꯩꯈꯣই ꯀꯪꯂꯩꯄꯥꯛꯇ ꯂꯩꯔꯤꯕ ꯃꯤꯇꯩ ꯃꯌꯥꯝꯅ ꯄꯥꯕꯨꯡꯒꯤ ꯃꯊꯛꯇ ꯋꯥꯐꯝ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕ ꯃꯌꯥꯝꯁꯦ ꯄꯥꯕꯨꯡ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯄꯥꯕꯨꯡꯒꯤ ꯃꯊꯛꯇ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯊꯝꯖꯕꯅꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕꯁꯦ ꯄꯥꯕꯨꯡꯅꯤ ꯑꯗꯨꯅ ꯄꯥꯕꯨꯡꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯀꯪꯂꯩꯄꯥꯛꯁꯤꯕꯨ ꯉꯥꯛꯄꯤꯔꯒ ꯁꯦꯟꯕꯤꯔꯒ ꯃꯩꯇꯩꯒꯤ ꯉꯝꯈꯩ ꯀꯥꯏꯍꯟꯕ ꯌꯥꯗꯦ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯀꯥꯏꯍꯟꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯑꯄꯨꯟꯕ ꯑꯣꯏꯅ ꯃꯩꯇꯩ ꯃꯌꯥꯝꯒꯤ ꯑꯄꯨꯟꯕ ꯄꯥꯡꯒꯜ ꯑꯄꯨꯟꯕ ꯊꯧꯅꯥꯁꯦ ꯃꯌꯥꯝꯗ ꯈꯪꯍꯜꯂꯒ ꯃꯩꯇꯩꯗ ꯃꯤꯅ ꯍꯦꯟꯖꯜꯂꯛꯄ ꯌꯥꯗꯦ ꯃꯩꯇꯩꯗꯤ ꯁꯦꯡꯅ ꯂꯩꯖꯕꯅꯤ ꯃꯩꯇꯩꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯊꯧꯅꯥ ꯐꯅ ꯂꯩ ꯃꯩꯇꯩꯗꯤ ꯃꯤꯒꯤ ꯃꯀꯥꯗ ꯂꯥꯟꯗꯦ ꯃꯩꯇꯩꯒꯤ ꯑꯁꯦꯡꯕ ꯃꯔꯤꯟꯗꯣ ꯍꯧꯖꯤꯛ ꯄꯥꯕꯨꯡ ꯕꯤꯔꯦꯟꯅꯁꯨ ꯍꯧꯖꯤꯛ CM ꯑꯃ ꯑꯣꯏꯔꯤꯕꯅꯤ나 CM ꯑꯃꯒꯤ ꯄꯋꯥꯔꯁꯦ ꯀꯔꯤꯅꯣ CM ꯑꯃꯅ ꯀꯔꯤ ꯇꯧꯐꯝ ꯊꯣꯛꯏ ꯑꯗꯩꯗꯤ CMꯗ ꯑꯩꯈꯣꯏꯅ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯊꯝꯖꯕꯁꯦ ꯄꯥꯕꯨꯡ ꯑꯃ ꯂꯩꯔꯤ ꯃꯄꯤ ꯃꯄꯥ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯅ ꯄꯥꯕꯨꯡꯒꯤ ꯃꯐꯝꯗ ꯊꯝꯖꯕꯅꯤ ꯑꯗꯣ ꯉꯔꯥꯡ ꯄꯥꯕꯨꯡꯅ ꯔꯤꯖꯥꯏꯟ ꯇꯧꯅꯦꯅ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯕꯨꯙꯧ ꯏꯕꯦꯟꯙꯧ ꯑꯅꯤꯒꯤ ꯊꯧꯖꯥꯜꯗꯒꯤ ꯄꯥꯕꯨꯡꯅ ꯉꯔꯥꯡ ꯔꯤꯖꯥꯏꯟ ꯇꯧꯈꯤꯗꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯈꯟꯕꯤꯔꯒ ꯃꯤꯇꯩ ꯃꯌꯥꯝꯕꯨ ꯈꯟꯕꯤꯔꯒ ꯀꯪꯂꯩꯄꯥꯛꯀꯤꯗꯃꯛꯇ ꯈꯪꯕꯤꯔꯒ ꯃꯩꯇꯩ ꯑꯃꯒꯤ ꯑꯣꯏꯅ ꯄꯥꯕꯨꯡꯅꯁꯨ ꯈꯟꯕꯤꯔꯒ ꯀꯪꯂꯩꯄꯥꯛꯁꯤꯒꯤ ꯀꯃꯥꯏꯅ ꯉꯥꯛꯀꯅꯤ ꯀꯪꯂꯩꯄꯥꯛꯁꯤꯒ ꯃꯤꯅ ꯍꯦꯟꯖꯜꯂꯛꯄ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯄꯥꯕꯨꯡꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯂꯦꯞꯄꯤꯌꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯄꯥꯕꯨꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯂꯦꯞꯄꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯃꯌꯥꯝꯅꯁꯨ ꯂꯦꯞꯄꯤ ꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯄꯥꯕꯨꯡꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯀꯪꯂꯩꯄꯥꯛꯁꯦ ꯏꯪ ꯇꯞꯅꯕ ꯄꯨꯔꯛꯅꯕ ꯀꯪꯂꯩꯄꯥꯛꯇ ꯃꯤꯠꯌꯦꯡ ꯐꯠꯇꯕ ꯆꯪꯉꯛꯄ ꯃꯌꯥꯝꯗꯣ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯤ ꯑꯩꯈꯣꯏ ꯑꯗꯨꯗꯨꯒꯤ ꯄꯥꯕꯨꯡꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯗꯤ ꯄꯥꯕꯨꯡ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯁꯨ ꯄꯥꯕꯨꯡꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯊꯝꯖꯕꯅꯤ ꯄꯥꯕꯨꯡꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯅꯤꯄꯨꯔꯁꯦ ꯉꯥꯛꯄꯤꯅꯕ ꯁꯦꯟꯕꯤꯅꯕ ꯀꯪꯂꯩꯄꯥꯛꯁꯤꯒꯤ ꯉꯝꯈꯩ ꯀꯥꯏꯗꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯄꯥꯕꯨꯡꯒꯤ ꯃꯇꯨꯡ ꯏꯟꯅꯖꯔꯤ ꯄꯥꯕꯨꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯦꯞꯆꯔꯤ ꯑꯗꯨꯅ ꯀꯪꯂꯩꯄꯥꯛꯁꯤꯗ ꯂꯩꯔꯤꯕ ꯃꯤꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯄꯥꯕꯨꯡꯒꯤ ꯃꯐꯝꯗ ꯑꯁꯤ ꯋꯥꯐꯝꯁꯦ ꯉꯔꯥꯡꯁꯨ ꯊꯝꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯊꯝꯖꯔꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯊꯝꯖꯔꯤ
मितैदी हानादगिसु मरिन थौना फबनी मितैगी लिंजेन करिनो मितै मयामना पुंझलदी कनागुम्बा अमनसु चंगपा ngamoi मितैगी मरिनजी हानादगिसु खंगना लेरैबनी मितैदा कनागुम्बा अमना हेंजनबा ngamde मितैदी कनागुम्बा अमगी मकादसु लांदे दुगा मितैना ngasi jobhauda तौरीब इरांगसिगसु मितैना ngasi jobhauda कनागुम्बा अमदा हौरुबा लेते मितैदी प्रोटेक्ट तौजा मितैदी डिफेंस तौजबतनी इसागी इचा इसु इचिनाउदो प्रोटेक्ट तौजबतनी मीना तौरकपदा मीना कापकपा मीना मई थारकपा मीना होनर मीना हौरकपा मयामदो दुदुगी अखोइना डिफेंस तौजबनी प्रोटेक्ट तौजबनी अदो हुजिक पाबुंग बिरेन येफमदा अखोइना थमजबदी मतम खुदिमक्ता मणिपुर सिबु पाबुंग बिरेन लेरी हाइना अखोइसु मणिपुर सिगा लेरिबा इचिनाउ मयामसिना पाबुंग बिरेन ये मफमदा कांगलेपाकसे कांगलेपाकसिगा इंगतप्पा पुबिरकनबा कांगलेपाकसिगा मितै मयामदा मीना हेंजलकपा तौरिबसे मीना हेंजलकपा यादनबा करी तौनी हाइबगी पाबुंगी पाइरिबा पावर से उत्पीरगा मणिपुर सिगा तंगदु लेताबा इंगतप्पा पुबिरो इचिना मितै मयामना वारिबसे मितै मयामना कप्पिबा वारिबा जुमखल मफम मरांग खंगना लेरिबा मयामसे इंग तपना माय मागी जुमदा हल्लगा नुंगाई जायफाना हानागी मतौगुम तंगदु लेताना लेइनबा पाबुंगना तौगदबा थौदांगदो तौबिरगा अखोय मयामनसु मतम खुदिमक्ता पाबुंगी सपोर्ट तौजरी हुजिक नुंगाइतबा मयामदो हौगिबा मयामदो हौखरे दो लेखितबा मयाम अथौबा मयामदोगिसु पाबुंगना करी तौगनी अदुगैदी अखोय मयामनसु पाबुंगी तमक्ता जायफा थौजाल अखोय निजरी कांगलेपाकता मतम खुदिमा इंग तप पुबिरओ अदो हुजिक पाबुंगी मफमदा सी वाफमसे थमजगेना वीडियो से सेमजबनी मतम खुदिमक्ता पाबुंगना अखोय मयामगी तमक्ता लेपिउ अखोयसु मतम खुदिमक्ता पाबुंगी तमक्ता लेपचरी मणिपुरगी ngamkhai kaiba jade कांगलेपाकना याइफरे इबदो पाखंग मना याइफरे अखोय मितै मणिपुर दा लेरिबा इचिनाउ मयाम पुनमक वांगमदा लेरिबा इचिनाउ मयाम मितै पुनम अपुंबा मितैना याइफरे मतंग असिदा ngasi वीडियो से लोइसनजरगे अखोय कांगलेपाकता खरा जांगना इंगतपना तंगदु लेताबा ओइरसनु कांगलेपाकता वारिबा मयाम कपिबा मयाम से यामना नुंगाइते खरा जांगना कांगलेपाक से इंगतप पुबिरो हैना पाबुंगी बिरेनगी मफमदसु अइना असि वीडियो से थमजबनी नुंगाइतबा मयाम से जामना लई अदु मयामदो लोइना काउथोगा हुजि इंगतप पुबिरो अदुई मखा ताबा अफा कई तौरगा फने अदा पाबुंगना असुम तौबिरो खो मयाम मतम खुदिमक्ता पाबुंगी तमक्ता खो मयाम लेपचरी द मतंग सिगा ngasi वीडियो से असिगा सम लोइसनजरगे आई मथंग वीडियो अतोपमा अमुक सेमजगे ngasi aina asi वीडियो से पाबुंग बिरेन गी तमक्ता सेमजरकपनी पाबुंग बिरेन मतम खुदिमक्ता कांगलेपाकी तमक्ता लेबिउ अखोइसे मतम खुदिमक्ता पाबुंग बिरेन गी तमक्ता लेपचरी कांगलेपाकता अखोइ ममिते मयाम लेरिबसे कांगलेपाकी ngamkhai काइहललोय कांगलेपाकी ngamkhai काइबा जादे मणिपुर गी ngamkhai काइबा जादे कांगलेपाकना याइफरे इम्फाल ईस्ट अखोइना चलीबसे हुजे खामेन रोक्तनी खामेन रोकी मफम दो जौरगा दुआ रिलीफ कैम्प दा चलुरनी अदुगई ngarang nahan da thokiba thodok adugi mafam dugani चलीबसे